지금도 시장되라. 대장 술로 싸더라 뭐예요. 뭐야 속이 시원이 되나? 잘라. 꼬이름 그 셋동입니다. 그 수가 이거 아도 또 오거든. 사이도 머리도 또 오거든네. आमिर खान एमडी आमिर खान HRD सेक्रेटरी ना हान बलिंग मैं गुबाम तो को अनि सुबदा कोई सेक्रेटरी साहब एमडी आरिफ साहब BCBC मणिपुर ना नाउ मथंग दा थरपदा आजासन BCBC मणिपुर की वाइस प्रेसिडेंट ओरि बिसना ꯑꯩꯈꯣꯏ ꯁꯨ ꯑꯉꯝꯕ ꯂꯩꯗꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯈꯔ ꯍꯥꯞꯀꯦꯕ ꯑꯗ ꯃꯃꯥꯡꯒꯤꯗꯁꯨ ꯅꯣꯏ ꯆꯠꯂꯦꯕꯗꯤ ꯀꯣꯟꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯈꯪꯉꯦ ꯄꯥꯎ ꯄꯤꯔꯛꯑꯝꯗꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯈꯔ ꯍꯥꯞꯆꯒꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯒꯤ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯞꯄ ꯂꯥꯛꯄꯅꯦ ꯑꯗꯨ ꯁꯤ ꯍꯥꯞꯇꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯊꯪ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯈꯨꯗꯛꯇꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯨꯃꯤꯠ 5 ꯇꯔꯥꯅꯤ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯑꯃ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BCBC Yeah, yeah. मैं पाव पाव ना ना भी तो पाव भी रो तो खाना रखे ये चलो मोए मो चलो आओ इधर चलो यार